사오래 ngasi디 adudu나 ai huji oksa leiba lae oksa oi charage ngasi디 kuire oksa ga tharoi chadarage oksa tharoi leiba ni lai ni ai saure yausang da mi thaban loi song na khoi na mung song mangre nupi nungi khoi sai nung loi mi na be tai do re dera kare ado mayam ngasi ki video ji subscriber mayam da kathok sare hai tare ko yausang di yaw pa ma yausang yaw phang da ba kangbu hai tare ko ai gum bai tare nupi ni yabi da ba du leiba ne ba ko ꯑꯗꯨꯒꯨꯝꯕꯁꯨ ꯂꯣꯏꯅ ꯑꯗꯨꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯁꯦ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯑꯃꯨꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯜꯁꯦ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤꯁꯤꯗꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯉꯦ ꯑꯗꯨꯗꯨꯅꯀꯣ ꯃꯆꯜ ꯌꯥꯝ ꯁꯨꯔꯕꯅꯤꯅ ꯀꯔꯤ ꯃꯨꯛꯊ꯭ꯔꯨꯕꯤꯅ ꯌꯥꯎꯔꯦ ꯉꯥ ꯑꯃ ꯀꯩꯅꯣ ꯌꯥꯎꯔꯦꯀꯣ ꯊꯔꯣꯏꯒ ꯑꯣꯛꯁꯥꯅꯦ ꯑꯗꯨ ꯑꯣꯛꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯗꯦꯜꯂꯤꯗ ꯁꯨꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯁꯤꯒꯤ ꯑꯣꯛꯁꯥ ꯈꯨꯐꯖꯁꯦ ꯑꯃꯨꯛ ꯐꯖꯕ ꯑꯃꯨꯛꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯦꯟ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤ ꯂꯩꯔꯦ ꯇꯨ ꯗꯤꯁ ꯏꯁ ꯗ ꯃꯦꯟ ꯑꯣꯐ ꯂꯥꯏꯠ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯩꯗꯤ ꯑꯣꯛꯁꯥꯁꯦ ꯍꯥꯟꯅ ꯀꯩꯅꯣꯗ ꯍꯥꯟꯅ ꯊꯥꯗꯖꯔꯦꯀꯣ ꯁꯤ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯀꯥꯝꯊꯣꯛꯈꯤꯒꯦꯕꯀꯣ ꯁꯥ ꯃꯔꯣꯏ ꯍꯥꯞꯄꯒ ꯑꯍꯥꯟꯕꯗꯤ ꯁꯥ ꯃꯔꯣꯏꯒ ꯀꯩꯅꯣꯒ ꯍꯥꯟꯅ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯕꯀꯣ ꯑꯗꯨꯒ ꯆꯅꯝ ꯈꯔ ꯑꯃ ꯑꯣꯛꯁꯥꯁꯦ ꯐꯖꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯉꯁꯤꯒꯤꯁꯤꯗꯤ ꯀꯩꯅꯣ ꯐꯕ ꯀꯥꯝꯊꯣꯛꯑꯅꯤ ꯑꯗꯩꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯒꯤ ꯃꯁꯛ ꯐꯖꯕ ꯈꯥꯡꯁꯤ ꯌꯧꯔꯦ ꯑꯆꯥꯊꯥꯎꯁꯦ ꯖꯣꯔꯣ 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 ꯃꯊꯪ ꯃꯊꯪ ꯊꯥꯗꯕ ꯍꯧꯔꯒꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯆꯅꯝ ꯖꯤꯔꯥꯗꯤ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯖꯤꯔꯥ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯃꯅꯝꯁꯤ ꯉꯥꯎꯔꯦ ꯅꯨꯡꯁꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤ ꯁꯥ ꯃꯔꯣꯏ ꯐꯖꯗ꯭ꯔꯥ ꯑꯩꯒꯤ ꯇꯅꯧꯔꯕ ꯈꯨꯠꯁꯥꯁꯤꯅ ꯇꯦꯛ 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 ꯊꯦꯛꯄꯗ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯀ꯭ꯋꯥꯟꯇꯤꯇꯤ ꯌꯥꯝꯃꯟꯗꯅꯀꯣ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯑꯁ ꯇꯤꯡꯈꯪꯒꯥꯁꯦ ꯂꯣꯏ ꯇꯣꯏꯈꯤꯗꯣꯏꯅꯤꯀꯣ ꯁꯦ ꯊꯥꯊꯔꯒꯦ ꯑꯗꯨꯝ ꯃꯅꯝꯁꯤ ꯐꯖꯅ ꯅꯨꯡꯁꯤꯌꯦ ꯃꯅꯝꯁꯤ ꯊꯔꯣꯏ ꯊꯣꯡꯕꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯈꯪ ꯈꯪꯅꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯍꯩꯊꯨ ꯁꯥꯕ ꯀꯥꯟꯗꯦ ꯙꯛ ꯈꯨꯝꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯃꯆꯨ ꯈꯔ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯈꯔ ꯊꯥꯛꯄꯤꯕ ꯑꯗꯒꯤꯗꯤ ꯁꯦ ꯉꯥꯁꯦ ꯁꯤꯗꯤꯀꯣ ꯃꯦꯟꯗꯤ ꯉꯥ ꯍꯥꯞꯇ ꯌꯥꯗꯦꯀꯣ ꯑꯣꯛ ꯑꯣꯏꯔꯁꯨ ꯈꯔ ꯍꯔꯤꯐꯣꯞ ꯃꯦꯟ ꯂꯥꯛꯑꯦꯀꯣ ꯃꯦꯟ ꯊꯥꯖꯔꯒꯦ ꯑꯩ ꯏꯔꯣꯟꯕꯗꯣ ꯍꯥꯞꯇꯧ ꯋꯥꯠꯂꯤꯀꯣ ꯁꯤꯒꯤꯗꯣ ꯑꯗ ꯃꯍꯤꯁꯦ ꯑꯃꯨꯛ ꯊꯥꯛꯑꯅꯦꯕ ꯁꯤꯅ ꯃꯣꯔꯣꯛ ꯃꯍꯤ ꯀꯩꯀꯩꯗꯨꯅꯤꯀꯣ ꯑꯗꯨꯒ ꯃꯔꯛ ꯊꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯣꯏꯕꯨꯝꯁꯤꯃ ꯌꯥꯎꯏꯀꯣ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯤꯃ ꯌꯥꯎꯏ ꯀꯣꯟꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯎꯔꯨꯔꯅꯤ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯄꯨꯗ꯭ꯔꯨꯛ ꯍꯥꯏꯔꯦ ꯈꯥꯡꯇꯣꯛꯀꯦ ꯑꯃꯨꯛꯀꯣ ꯑꯁ ꯁꯤꯗ ꯀꯨꯀꯔꯁꯦ ꯊꯥꯗꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯃꯨꯛꯊ꯭ꯔꯨꯕꯤꯗꯨ ꯆꯛ ꯁꯨꯃꯥꯏꯅ ꯆꯥꯏꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯁꯤꯒ ꯇꯥꯛꯄꯤꯔꯣ ꯏꯝꯄꯣꯔꯇꯦꯟꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯣꯟꯊꯔ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯩꯅꯣ ꯇꯧꯗꯕꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯥꯎꯁꯪꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯌꯥꯎꯁꯪ ꯊꯣꯛꯄꯗꯤ ꯄꯥꯝꯖꯔꯒ ꯍꯥꯏꯇꯥꯔꯦ ꯊꯣꯛꯄꯗꯤ ꯉꯝꯖꯗꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯆꯥꯔꯒ ꯂꯩꯔꯣꯅ ꯑꯗ ꯇꯧꯖꯕ ꯑꯗꯨꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯁꯦ ꯑꯣꯛꯇꯨꯝꯒ ꯀꯨꯏꯔꯕꯅꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯕꯅꯦ ꯑꯝꯇ ꯑꯣꯛꯀ ꯊꯔꯣꯏꯒꯗꯣ ꯇꯧꯕꯤꯔꯣ ꯑꯣꯛꯇꯨꯝꯒ ꯊꯔꯣꯏꯒꯗꯣ ꯑꯣꯏꯅ ꯑꯗꯨꯅꯦꯕ ꯑꯗꯨꯝ ꯃꯣꯏ ꯁꯥꯎꯅꯤꯡꯗꯅ ꯑꯃꯨꯛ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅꯦ ꯏꯆꯥꯁꯨ ꯉꯁꯤꯗꯤ ꯃꯇꯤꯟ ꯍꯧꯔ ꯂꯥꯛꯑꯦ ꯑꯗꯨ ꯌꯥꯔꯦ ꯏꯆꯥ ꯍꯥ ꯒꯣꯜꯗꯟ ꯀꯂꯔꯒꯤ ꯅꯪ ꯀꯩꯅꯣ ꯘꯥꯔꯤ ꯑꯃ ꯁꯤ ꯂꯩꯔꯝꯃꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯒꯤ ꯃꯃꯥꯡꯒꯤꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯀꯅꯥꯅ ꯉꯝꯃꯤ ꯈꯣꯠꯂꯦꯅ ꯍꯥꯏꯅꯔꯛꯄꯗꯣ ꯏꯆꯥꯅ ꯈꯔ ꯍꯦꯟꯒ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯅꯤꯁꯃꯦꯟ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩ ꯄꯅꯤꯁꯃꯦꯟ ꯇꯧꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯁꯪꯒꯤ ꯅꯥꯀꯠ ꯊꯦꯡꯕꯒꯤ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯉꯁꯤꯗꯤ ꯉꯥꯅꯨ ꯐꯥꯕꯩ ꯇꯧꯔꯅꯤ ꯉꯁꯤꯗꯤ ꯉꯁꯤ ꯑꯗꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯑꯗꯨ ꯆꯦꯂꯦꯟꯖꯁꯨ ꯃꯩ ꯇꯥꯅꯤ ꯁꯤꯒꯤꯁꯨ ꯄꯅꯤꯁꯃꯦꯟ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯅꯤ ꯄꯅꯤꯁꯃꯦꯟ ꯑꯅꯤꯅꯤꯀꯣ ꯑꯅꯤꯅꯤ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯇꯧꯅꯦ ꯑꯃꯇꯪ So are you ready? Yes. So 3, 2, 1. Sini kamu nih kau. Start! Happy Yaosheng. Happy Yaosheng. Oke. Sak han sak kan nanti. Oke. Sak ke okan dak dah, Pak. Sorry mesin tina dari kau lah sa. Aweh. Makasang tabu kayo no. Makasang tamu. Sino doon yan?
Chứ đừng phô ra. Hảo vậy. À. Mà lúc nữa chắc không như nào. Mà hao rồi. Thổi mình gì chứ, chơi bún có bà gì chứ. Hảo vậy. Sao thì hao rồi. Sao sẽ tao muốn tùng. Còn sao cái tùng. Tao rồi cho con nào con. तू एक सारा आ गया 갑자기 믿어. Hảo vậy, thổi không ngoài như nào. 그런 소리 아니야. 아, 그 소리 오더라. Thà rồi thì chuyện biết xin học sinh tôi tổng nào bây giờ. Tao làm gì vậy ta? 꼭 생각해 해야 돼. Mà tôi chỉ sẽ nó. Ta nó bây giờ này con. 아마 mình người ra đi. Đây là đồ này. Tay tụng là cái. Nó khác rồi. Nó còn nói trà đấy. 좋더래. 좀 더. còn tôi lên đâu rồi. Mà phủ má là không có này thì cha đổi đồng nó cái cắn rồi. Nhiều tôi đang ăn nào. 그다음 좋더래.
ꯀꯩꯅꯣ ꯊꯣꯛꯑꯒꯁꯤꯕ ꯊꯣꯛꯇ꯭ꯔꯣ ꯊꯣꯛꯂꯛ ꯌꯥꯗꯦꯅ ꯑꯩ ꯄꯥꯄꯥ ꯊꯣꯛꯂꯛꯑꯦ ꯆꯤꯟ ꯈꯔ ꯆꯥꯎ ꯃꯥꯜꯂꯦ ꯚୂꯃꯤꯀꯥꯅꯤ ꯀꯩꯅꯣ ꯑꯦꯔꯥ ꯀꯛꯄꯗ ꯋꯥꯈꯤꯕꯅꯦ ꯆꯥꯕ ꯋꯥꯊꯔꯦ ꯑꯉꯥꯡ ꯑꯃ ꯂꯥꯟ ꯇꯧꯔꯦ ꯁꯣꯝꯗꯥꯗ ꯊꯔꯣꯏ ꯂꯣꯏꯔꯦ ꯍꯧꯔꯒꯦ ꯑꯃꯨꯛ ꯀꯥꯀꯦ ꯇꯧꯋꯦ 와이냐 오늘 옥좀 짜더라 ꯆꯥꯛꯀꯅꯤꯅꯦ ꯑꯣꯛꯇ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯊꯔꯣꯏ ꯆꯨꯞ ꯉꯝꯃꯔꯣꯏꯗ ꯑꯃꯨꯛ ꯉꯥ ꯑꯌꯥꯏꯕꯁꯤ ꯂꯩꯔꯛꯄ ꯁꯤꯗ ꯉꯥ ꯑꯌꯥꯏꯕ ꯌꯥꯎꯔꯝꯃꯤ ꯉꯥ ꯑꯌꯥꯏꯕ ꯂꯩꯔꯨꯕ꯭ꯔꯣ ꯅꯣꯏ ꯄꯨꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯉꯥ ꯑꯌꯥꯏꯕ ꯄꯨꯔꯛꯄ꯭ꯔꯣꯕ ꯑꯁ ꯑꯩꯅ ꯉꯝꯃꯦꯗꯤ ꯌꯥꯔꯕ ꯅꯪ ꯈꯨꯗꯥꯡꯁꯤꯗꯩꯅ ꯁꯤꯁꯦ ꯂꯣꯏꯔꯕ 와 시그다네 재미자 티나도 야래다 팀이 암자 하 야들아 ꯊꯤꯅꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦꯗ 아두디 퍼니스먼트 좀 써놔 저두디 마망기 퍼니스먼트 흔들기 퍼니스먼트 ꯑꯩ ꯑꯃ ꯐꯪꯒꯅꯤ ꯗꯥꯖꯟ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯃ ꯐꯪꯅꯔꯗꯤ ꯉꯁꯤꯗꯤ 아두 양 퍼니스먼트 써 ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯅꯤꯁꯃꯦꯟꯇ ꯂꯥꯛꯑꯦ ꯏꯆꯥ ꯏꯕꯥꯅꯤꯒꯁꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯗꯣꯏ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯣ ꯃꯃꯥꯡꯒꯤꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣ ꯑꯃꯗ ꯄꯅꯤꯁꯃꯦꯟ ꯑꯅꯤ ꯌꯥꯎꯁꯟꯕꯗ ꯐꯖꯔꯣꯏꯕ ꯉꯁꯤꯒꯤꯗꯤ ꯄꯅꯤꯁꯃꯦꯟ ꯌꯥꯎꯔꯗꯦꯅ ꯇꯧꯅꯕꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯄꯅꯤꯁꯃꯦꯟ ꯂꯣꯝꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯍꯥꯏꯇꯥꯔꯦ ꯆꯠꯂ ꯅꯪ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯀꯝꯄꯣꯔꯒ ꯂꯣꯏ ꯄꯨꯊꯣꯛꯑ ꯊꯣꯛꯂꯛꯑꯕꯅꯤ ꯏꯜꯂ ꯆꯠꯂꯣ ꯍꯧꯖꯤꯛ ꯁꯣꯔꯣꯛꯇ ꯊꯥꯏꯅꯒꯤ ꯅꯣꯁꯇꯥꯜꯖꯤꯌꯥ ꯑꯣꯏꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯑꯃ ꯄꯣꯠꯇꯣ ꯑꯝꯇꯪ ꯍꯧꯖꯤꯛ ꯀꯨꯏꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯕꯁꯦ ꯏꯪꯊꯝꯊꯥꯁꯨ ꯅꯠꯇꯦ ꯁꯥꯀꯥꯟꯗ ꯑꯦ ꯁꯤꯅꯤ ꯀꯩꯅꯣ ꯄꯅꯤꯁꯃꯦꯟ ꯍꯥꯏꯁꯦ ꯆꯠꯂꯣ ꯈꯔ ꯑꯉꯥꯎꯕ ꯑꯣꯜꯍꯜꯂꯒꯦ ꯇꯧꯅꯤ ꯏꯆꯥꯁꯦ ꯀꯥꯏ ꯑꯣꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨ ꯀꯣꯏ ꯆꯠꯍꯜꯂꯗꯧꯅꯤ ꯀꯩꯅꯣ ꯑꯩꯅ ꯑꯣꯀꯦ ꯍꯥꯏꯗ꯭ꯔꯤꯕꯣ ꯏꯜꯂꯨ ꯆꯠꯂꯣ ꯑꯁ
ôi nó mà thà hai chân lại ꯑꯦ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯅ rồi ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ radio ngập bài chăm dạy làm gì đi ꯏꯪꯊꯝꯊꯥꯒꯤ ꯄꯣꯠꯅꯤ ꯃꯥ ꯁꯥꯔꯤ ꯑꯗꯣ winter ꯊꯥꯏꯅꯒꯤ roll hey guys ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃ ꯑꯗꯨꯃꯥꯏꯅ 이제 ꯇꯧꯔꯝꯕꯗꯣ radio ꯇꯧꯗꯕ ngập bài ꯀꯨꯏꯔꯦ gì này rồi đâu cái bây giờ tôi nào ꯑꯦ ꯉꯥꯏꯍꯥꯛ ꯆꯠꯇꯗꯤ ꯌꯥꯔꯣꯏꯅ ꯃꯤ ꯂꯣꯏ ꯌꯦꯡꯅꯍꯜꯂꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯁꯤꯗꯤ 소록에 조금이다 ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯣꯔꯣꯛ ꯆꯠꯄꯗꯨꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯄꯅꯤꯁꯃꯦꯟ ꯍꯥꯏꯁꯦ ꯅꯪꯕꯨ ꯏꯖꯠ ꯂꯧꯕꯗꯨꯅꯤ ꯉꯟ ꯉꯁꯤꯗꯤ ꯑꯗꯨꯒ ꯅꯪ ꯗꯥꯟꯁ ꯃꯆꯥ ꯑꯃꯒ ꯇꯧꯊꯣꯛꯑꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯆꯧꯕ ani chapi ꯃꯤꯅ ꯈꯜꯂꯝꯗꯣꯏꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯤꯒꯤ ꯑꯥꯒꯤ ꯀꯩꯅꯣꯗꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗꯒꯤ ꯍꯜꯂꯛ ꯇꯥꯕ ꯗꯨꯀꯥꯟ ꯃꯃꯥꯡ ꯆꯠꯂꯣ ꯑꯗꯨꯒ as ꯃꯤꯒꯤ ꯔꯤꯌꯦꯛꯁꯟꯗꯨ ꯌꯦꯡꯁꯤ as ꯏꯀꯥꯏꯔꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯇꯧꯔꯦꯅ ꯇꯧꯔꯤ ꯅꯨꯡꯗꯥꯡꯅꯤ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯆꯝꯄ꯭ꯔꯥ ꯑꯣꯏꯅ ꯂꯩꯔꯤ ꯆꯝꯄ꯭ꯔꯥ ꯂꯩꯕ ꯆꯠꯂ ꯍꯥ ꯆꯝꯄ꯭ꯔꯥ ꯂꯩꯊꯣꯛꯎꯁꯤꯔꯥ ꯑꯦ ꯑꯗꯨꯗꯤ ꯌꯥꯗꯦꯍꯦ ठंड लग रहा है अंकल जी चलो चलो हल्लो यार हल्ला हल्दी हल्दी अरे ये और यार करियो इकायरा मान चेन करे इसा सारी दुनिया की Thank you guys. Your punishment is that. We can enjoy it. Thank you. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯄꯅꯤꯁꯃꯦꯟ ꯉꯁꯤ ꯏꯁꯥ ꯂꯣꯏꯁꯤꯟꯖꯔꯦ ꯚꯤꯗꯤꯑꯣ ꯏꯁꯥ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯒꯤ ꯄꯅꯤꯁꯃꯦꯟꯗꯨꯗꯤ ꯃꯊꯪꯗ ꯇꯧꯔꯒꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯁꯦ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣꯒꯤ ꯄꯅꯤꯁꯃꯦꯟ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯎꯁꯪ ꯃꯌꯥꯗ ꯑꯣꯏꯕ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯄꯦꯟꯗ꯭ꯔꯦ guys. ꯑꯩꯅ ꯉꯝꯈꯤꯕꯗꯤ ꯒ꯭ꯌꯥꯟ ꯀꯅꯥꯅ ꯉꯝꯅꯤꯃꯣ ꯀꯅꯥꯅ ꯉꯝꯅꯤꯃꯣ ꯀꯥꯏ ꯈꯟꯕꯤꯔꯒ ꯇꯧꯁꯤꯟꯅꯔꯦ ꯑꯗꯣ ꯃꯃꯥꯡꯗ ꯁꯣꯏ ꯇꯧꯅꯦ ꯃꯇꯨꯡꯗ ꯁꯣꯏ ꯇꯧꯅꯦ ꯍꯥꯏꯇꯥꯔꯦ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯗ ꯗꯥꯗꯨꯅ ꯉꯝꯃꯀꯥꯟꯁꯤꯗ ꯑꯩꯕꯨ ꯏꯀꯥꯏ ꯁꯒꯣꯏ ꯌꯥꯡꯍꯜꯂꯦꯅ ꯇꯧꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯗ ꯄꯅꯤꯁꯃꯦꯟ ꯑꯅꯤ ꯍꯥꯞꯆꯤꯜꯂꯒꯗꯤ ꯚꯤꯗꯤꯑꯣꯗꯣ ꯐꯖꯔꯔꯣꯏꯕ ꯑꯗꯨꯒꯤꯅꯦꯕꯀꯣ ꯃꯊꯪꯒꯤꯗ ꯁꯣꯏꯗꯅ ꯑꯩ ꯄꯅꯤꯁꯃꯦꯟ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯄꯅꯤꯁꯃꯦꯟꯗꯨ ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯒ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯃꯊꯪ ꯀꯩ ꯇꯧꯍꯟꯅꯤꯡꯕ ꯄꯅꯤꯁꯃꯦꯟꯗꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯑꯗꯨꯝ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯃꯊꯪ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯏ ꯐꯔꯦ